ngasigi video asidi punsida karigumba tauge khankiba tabak ama leragadi ninghanadana tawgadabani amadi maithirabasu hanma leruidabani haibadu takliba nupa adugi punsi wari matek amakhakni mahak adudi Sylvester Stallone mayamna Rambo haragas khanariba nupa adune panba yai madudi mahaki film da Rocky amadi Rambo maming yamna chatkiba film ni mahak asi actor ama khakta natana Screenwriter film director amadi producer amasuni aduga mahak US ki New York City da 1946 ki July ki tang tarukta pokhi aduga mahak pokpa matamda doctor na soibadagi forceps na mamai da chaplubada oi thangba magi mamai adu singli macha khara tatkhe hairi maduna maram moraga mahaki oi thangbagi mamai adu paralyzed oikhi photo asida munna yengbiu ubo fangane mahaki mamai asi manadabane mahakna chahi tare muk suruk labam matam maduwaida mahaki mamaga mapaga khainakhi asina maram moraga mapa amadi mamagi minusi phangba khara watpa macha amoina horokhi masina achoba maram ama oiraga lairik tambada puning changba ngumkhide mahakna 12 loraba matung university memida graduation gi damakta admission tawkhi adubu graduation loidungai gi matamda mahak New York City da amuk hana halakhi aduga matamda mahakna khankhi madudi magi punsigi pandamdi acting haibasinatana karigumbi amata tawroi haibasini asina maram moraga tongan ba director kayagi manakta chattuna film gi damakta audition kaya pikhi adubu laibak thibadi mahak mai pakhide adu erbasu mahakna wari macha kaya ama iduna director kayagi mafamda chatkhi adubu kanamatana mahaki wari singadu pambiba amata yaukhide adubu mana hanjin haijaba henmanbadagi maraibak faduna film gi role macha khara fangki adu moinamak thoina kanaba oikhide masidagidi mahakna acting tawbadagi khara lapthok lage khankhe matamgi matung ina mahak 1974 gi December gi tang 19 da haibadi mahakna chahi 19 suba matamda sesa crack hariba nupi asiga luhongki adubu 1974 dagina 1985 fawba laiminaraba matung divorce tokhi ani suboina Brigette Nielsen hariba nupi asiga 1985 ta yuban pusida mai onsinki Brigette Nielsen actress model amadi singer amasu oirami adubu makhoi ani 1987 da divorce tokhi Sylvester Stallone na ahum suboina nupi amasu lokhi madude Jennifer Flavin hariba nupi asini mahakana 1997 da luhongki mahak entrepreneur amane mahaki macha ahumni Sylvester Stallone yaroga mahaki macha ahumni Sylvester Stallone asi mahaki macha mangalai makhoi sing adugi marakta Sagi Stallone su amane mahak asi actor ama oirami America gi adubu laibak thibadi 2012 ki July gi tang 16 da laikhidre aduga mahak asi nupi ahangi masani Sylvester Stallone yum palab matungda yamna ka hena waba misat ama oirakhi sana baleraktabadagi sana fawba huranduna yonkhi nomagi chak chara anigi damakta hingnabagi lanfamda lanthengnakhi magi hui amakhak lerami adubu hui adugi fawba machindak leibiba ngamdabadagi yonthokhi mahaki punsida nomagi soksinba helakhi amasung New York ki bus station da fawba tumkhi hariba mafam masida noma mahakna advertisement amakhak thetpa ukhi madudi pornography gi film gi damakta nupa macha amakhak pamjai haibadu thelamkhi mahaki punsida aduki mati wakhibana wakhal khalami asumna eigi film da lambi anikhak lei madudi amana pornography gi film asida thabak tawba aduga amana huran bahaiba sini adubu mahakna huran bahaiba sinpham asidi pamdabana maram moiraga pornography gi film asida oina thabak tawkhe 1970s ki matamda mahaki ahanba porn picture ani namkhe tawbadabu hiram asida mahakna tasengna khong thangjinbadi pamkhide pai leitabana maram moiraga khong thangjinki nomo mahakna lambida halakpada
dukan amagi mamangda mi yamna koisinduna karigumba ama yenglamme mahakna changduna yenglubada Muhammad Ali nupa asigi boxing match ama yengduna leinarami mayam adu match adu Muhammad Ali na sungsoi soidana thoigani haiba asi mayam punmak loina khangi maramdi mahak matam asigi yamna fauraba boxing player amane adubu Muhammad Ali na fubada opposition gi nupa adu yamna thina soklamme soklabasu sokna match adu loidri fawba hanmalaitana funakhi magi hanmalitaba thona adubu urubadage Stallone da thonagi maira ama chukhatke numit asida mahakna khanke madudi boxing the batch tawwa wari amatang igi haina khanke adubu pung kunmari chaba thakwa amata changdana wari adu isu iki wari adudi matam amada mayamna yamna pamna yenakhiba Rocky hariba film asini wari asi puduna tongan director amadi producer kaya amagi manakta chatke adubu kana amatana pamba oikhide adu oirabasu mahak hotnabadi lepkhide aduna maram moraga nomadi mahakisu purnima haibadu lakhi haibadi producer ama thenakhi producer aduna mahaki wari asi yamna pamkhi producer aduna hairame yamlaba senfamda mahaki wari asi leizerage haina adubu Stallone yakhide maramdi mahakna pamlibana film aduda mahak masamakna hero gi role haibadi man role asi lawge haiba sini mahakna khanjari basi producer aduda su haizare mahaki apambadu adubu laibak thiribadi producer aduna yabirakhide adubu Stallone hanjin haizakhi hanjin haijarabasu producer aduna yaba kawba laikide adugi mahut hairamliba senfam adudagi hena pigi haiki adubu Stallone yaba karisu laikide matam kuina ngangraba matung yanaba porakhi madudi Rocky hariba film maduda Stallone man role asi kumba sini yanari basi film asida award kaya amasu fangki madudi best picture best actor amadi best editing asina singba award kaya amasu fangki aduga Stallone buna best actor ge award cha fangki aduga mana Stallone yon kiwa hui adu maana pikiba paisa adu piraga handok lage haibada yarakhide hui adu bulekriba nupa aduda hanjin haijirabasu yamandabadagi dollar yankhaida yon kiwa hui adu dollar lising kaya piraga handokpada yanakhi hui asibu mana nuksiba asidi haiduna kanade Rocky hariba film asida fawba yahonki Rocky hariba film asidagi Stallone na thawna kaya ama fangki masigi makha tatharakpada Rocky amadi Rambo mathang film kaya ama putholakhi magi film ayambasu loina fawba oikhe masina maram oiraga mayamna yamna pamnaba actor ama oirakhi hauji fawbada mahaki maming asi mayamna Rambo haraga na hena khangnai mahakna fangkiba award sing adude Golden Globe Award British Choice Award Academy Award BAFTA Award hariba sing asini aduga mana Stallone gi signature adude asumna tawe adom sakhangbiram lagani madudi punsida chaningai thakningai fau leitaba miyo ama oirambadagi karamna mayamna pamnaba yamna afawba miyo ama oiraki haibadu ngasigi video sidagi khangbiram lagani amadi punsida mi amana tawge haina chapingna khankraba adudi fangdana khak tokloi haiba asi masi ekona Stallone dagi para kayama tamjaba yai madudi ningkibada hanmaleganu haiba sini ngasigi de matang asidu loisilage video asibu nungai bibu taragadi like subscribe share comment tobiramo aduga mana video asi kharadi delaba sutena yengbibagi damakta mayambu haninga leitana thagatchari mathangi video da amuk thengnarasi ngasigi damakta oinadi kaina bidai laujarage